Sangeet Natak Akademi Award ki mana PINABA India ki OINA MIME art ki MEEOI AMAKHAK YAOKHIBA Manipur ki KANGLEI MIME theatre repertory ki director cum secretary Dr. Yumnam Sadananda da ngarang India ki President Draupadi Murmu na Sangeet Natak Akademi Award Lanthokkhre. Culture and Tourism amadi Development North Eastern Region ki Union Minister G. Kishan Reddy, Law and Justice ki Union Minister Arjun Ram Meghwal, Sangeet Natak Akademi ki Chairman Dr. Sandhya Purecha amadi Ministry of Culture ki Secretary Gobind Mohan na chingbana masak naiba MEEOI kaya na saruk yaduna New Delhi ki Vigyan Bhavan ke Plenary Hall da Lanthokkhre Thormaduda Lemjaningai Oiraba Award ado Dr. Yumnam Sadananda da India ki President Draupadi Murmu na Kuchinakhibane Panba yabadi MIME art tawbasingi marakta India ki OINA Dr. Y Sadananda na award asi phangba taruk subane loina na Manipur ki OINA di lam asida mahakna ahanbane mahakna art form asi yokhat na bohona duna hanba leitana national amasung international festival kaya da saruk yakhre Korea, Greece, Macedonia, Armenia, Germany ne chingba malemgi tongan ba mafam singda pangthokpa festival singda saruk yakhibaga loinana manamathum kaya amasu phangnakhre Mirel Masingkha No Budget My Obedient Doll Love Your Nature amadi chaitheng na chingba mime play sing ase mahaki singthaningai oiba mime play sing ni